ꯂꯀꯣꯏ ꯄꯥꯠꯇ ꯆꯠꯄ ꯍꯧꯔꯦ ꯂꯀꯣꯏ ꯄꯥꯠꯇ ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯝ ꯖꯁ ꯄꯣꯁ ꯄꯤꯈꯤꯕꯅꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯃꯔꯝꯗꯤ ꯑꯩꯅ ꯕꯤꯁꯦꯝꯄꯨꯔ ꯂꯥꯛꯄ ꯍꯥꯏꯗꯤ ꯂꯩꯕ ꯂꯩꯇꯕ ꯁꯪꯕ ꯁꯪꯗꯕ ꯀꯣꯟꯅꯩ ꯋꯥꯏꯅꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯛꯄꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯒ ꯇꯥꯏꯃꯤꯡ ꯆꯥꯟꯅꯗꯕꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯑꯕ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯇꯧꯔꯒꯗꯤ ꯁꯤ ꯌꯧꯔꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯁꯤꯡꯖꯃꯩꯗꯩ ꯊꯣꯛꯂꯛꯑꯒ ꯃꯥꯂꯣꯝ ꯂꯝꯕꯤ ꯇꯥꯕꯗꯨꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇꯣꯔꯦ ꯑꯗꯒꯤ ꯃꯊꯪ ꯇꯥꯕ ꯑꯗꯨꯝ ꯅꯝꯕꯣꯜ ꯀꯩꯀꯥ ꯂꯥꯜꯂꯒ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯕꯤꯁꯦꯝꯄꯨꯔꯗ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯌꯨꯝ ꯀꯥꯡꯕꯨꯒꯤ ꯏꯃꯨꯡꯗ ꯆꯠꯄꯅꯦꯕꯀꯣ ꯅꯍꯥꯟꯗꯩ ꯂꯥꯛꯄꯗꯩ ꯁꯨꯡꯁꯪ ꯁꯪꯕ ꯉꯝꯗꯦ ꯏꯁꯤꯡꯗꯤ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯍꯟꯊꯔꯝꯃꯦꯀꯣ ꯏꯁꯤꯡ ꯑꯁꯤꯒꯁꯦ ꯂꯣꯏ ꯊꯨꯝꯃꯝꯕꯅꯦ ꯍꯟꯊꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯈꯔ ꯍꯟꯊꯔꯦꯀꯣ ꯁꯨꯔꯦꯁ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯗꯥꯏꯔꯦꯛ ꯕꯤꯁꯦꯝꯄꯨꯔ ꯌꯧꯕꯒ ꯂꯀꯣꯏ ꯄꯥꯠꯇꯅꯦ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯑꯃꯒꯤꯗꯤ ꯐꯣꯟ ꯑꯁ꯭ꯋꯥꯏꯁꯤ ꯆꯥꯎꯋꯦ ꯑꯩ ꯃꯤꯡꯖꯦꯜ ꯊꯥꯗꯔ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯗꯥꯎꯗꯤ ꯌꯥꯗꯦ ꯂꯥꯛꯄꯁꯦ ꯑꯗꯨ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯂꯦꯞꯄ ꯌꯥꯗꯣꯏꯅꯣ ꯃꯌꯥꯝ ꯊꯦꯡꯅꯗꯅꯈꯩ ꯀꯥꯏꯗꯩ ꯁꯤꯕꯨ ꯏꯁꯤꯡ ꯆꯥꯎꯖꯔꯦꯀꯣ ꯁꯨꯔꯁ ꯑꯩꯅ ꯍꯥꯏꯅ ꯏꯁꯤꯡꯗꯨꯒ ꯄꯨꯊꯔꯗꯤ ꯀꯩꯅꯣꯗ ꯀꯩꯗꯧꯋꯤ ꯑꯩ ꯈꯣꯡꯁꯤꯇꯪ ꯌꯣꯠꯀꯤ ꯈꯣꯡꯁꯦ ꯃꯁꯤ ꯀꯣꯜꯂꯒ ꯄꯨꯊꯣꯛꯈꯣ ꯍꯥꯏꯅ ꯁꯨꯔꯁꯇ ꯅꯠꯇ꯭ꯔ ꯁꯨꯔꯁ ꯑꯩꯗꯤ ꯏꯔꯣꯏꯔ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯈꯣꯡꯁꯤꯗꯤ ꯑꯩ ꯁꯣꯝꯗ ꯏꯅꯥꯎ ꯁꯤꯕꯅ ꯂꯩꯔꯦ ꯁꯤꯕꯅ ꯁꯤꯕꯥꯅꯁꯨ ꯊꯦꯡꯅꯗꯣꯏꯅꯤ ꯕ꯭ꯔꯗꯔ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩꯔꯦ ꯍꯥꯏ ꯂꯀꯣꯏ ꯄꯥꯠꯇꯀꯣ ꯑꯗꯣ ꯑꯩ ꯀꯦꯃꯦꯔꯥ ꯑꯣꯟꯊꯣꯛꯆꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯆꯠꯄ ꯍꯧꯔꯦ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯄꯨꯜꯂꯁꯤ ꯎꯅꯔꯁꯤ ꯆꯠꯄ ꯈꯨꯗꯤꯡ ꯃꯐꯝꯁꯦ ꯑꯩꯅ ꯁꯤꯗ ꯌꯧꯔꯦꯁꯦ ꯈꯪꯉꯔꯣꯏꯗꯕꯅꯤꯅ ꯂꯥꯏꯚꯇ ꯊꯥꯔꯒꯗꯤ ꯈꯪꯒꯅꯤ ꯑꯗꯨꯅ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯖꯔꯛꯄꯅꯤ ꯑꯩꯅꯀꯣ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯄꯥꯖꯔꯛꯀꯦ ꯑꯦꯝ ꯀꯦ ꯁꯨꯛꯂꯥꯝ ꯈꯥꯟ ꯍꯥꯏꯕ꯭ꯔꯣ ꯆꯤꯡꯅꯦꯟ ꯁꯤꯅꯥꯝ ꯔꯤꯇ꯭ꯔꯦꯛꯇꯦꯠ ꯃꯦꯁꯦꯖ ꯑꯣꯀꯦ ꯁ꯭ꯋꯥꯏꯁꯦ ꯀꯥꯏ ꯐꯥꯎꯅ ꯇꯥꯗꯣꯏꯁꯦ ꯃꯥꯂꯣꯝ ꯑꯦꯔꯤꯌꯥꯁꯦ ꯃꯥꯂꯣꯝꯁꯦ ꯀꯥꯏ ꯐꯥꯎ ꯇꯥꯏꯅ ꯈꯪꯕ꯭ꯔꯣ ꯃꯥꯂꯣꯝꯂꯣ ꯂꯣꯏꯔꯛꯄꯩ ꯁꯤꯒꯤ ꯃꯌꯥꯏꯗ ꯆꯠꯂꯤꯁꯦ ꯂꯀꯣꯏ ꯄꯥꯠꯇ ꯉꯥꯏꯕꯤꯔꯝꯃꯣ ꯉꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯅꯤ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯊꯦꯡꯅꯒꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯅꯕ ꯇꯥꯔꯦ ꯋꯥꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯅꯦ ꯑꯗꯨ ꯃꯥꯒꯤ ꯀꯣꯟꯇꯦꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯗꯤꯁꯀꯁꯟꯗꯣ ꯑꯩꯈꯣꯏꯗ ꯌꯨꯠꯇ ꯑꯗꯨꯒ ꯖꯦꯅꯦꯔꯦꯁꯟꯗ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕ ꯑꯗꯨꯒ ꯆꯥꯏꯜꯍꯨꯗꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯥꯡ ꯑꯣꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯈꯩꯗꯤ ꯌꯥꯝ ꯁꯥꯡꯕꯅꯤꯅ ꯑꯩꯅ ꯆꯦꯞꯇꯔ 9 ꯑꯣꯏꯅ 3-4 ꯊꯥꯗꯣꯛ ꯇꯥꯔꯅꯤꯀꯣ ꯄꯨꯡ ꯑꯃ ꯃꯊꯛꯇ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯁꯤꯡꯖꯃꯩꯗ ꯇꯧꯕꯅꯦ ꯍꯧꯖꯤꯛ ꯀꯥꯏ ꯌꯧꯔꯦ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤ ꯑꯩꯅ ꯂꯥꯛꯑꯝꯕ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯖꯒꯥꯉꯩꯗꯅꯦ ꯑꯩ ꯂꯩꯗꯣ ꯁꯣꯝ ꯁꯥꯏꯠꯁꯤꯒꯅꯦꯕ ꯑꯩꯅ ꯂꯩꯔꯤꯗꯣ ꯍꯥꯏꯗꯤ ꯁꯠ ꯂꯥꯎ ꯊꯣꯛꯂꯛꯑꯒ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯄ ꯊꯨꯅꯕ ꯑꯩꯁꯦ ꯑꯁꯥꯝꯗꯒꯤꯅꯦ ꯆꯤꯇꯔꯟꯖꯟ ꯊꯧꯗꯥꯝ ꯆꯤꯡꯂꯦꯟ ꯁꯤꯅꯝ ꯀꯥꯏ ꯌꯧꯔꯒꯦ ꯂꯝꯕꯤ ꯏꯁꯤꯡ ꯌꯥꯝ ꯊꯨꯝꯂꯤ ꯍꯥꯏꯕꯅꯤ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ ꯌꯥꯏꯌꯦ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯁꯣꯝ ꯁꯥꯏꯗꯠꯇ ꯉꯔꯥꯡꯁꯨ ꯆꯠꯂꯦ ꯕꯤꯁꯦꯝꯄꯨꯔ ꯂꯥꯏꯟꯗ ꯏꯁꯤꯡ ꯊꯨꯝꯗꯦ ꯑꯗꯨꯒ ꯁꯤꯇꯤ ꯃꯅꯨꯡꯗ ꯈꯔ ꯊꯨꯝꯃꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯜꯂꯦ ꯌꯥꯝ ꯊꯨꯝꯕ ꯃꯄꯥꯗꯤ ꯑꯣꯏꯗꯦ ꯑꯩꯅ ꯆꯠꯂꯤꯈꯩꯁꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯅꯦ ꯑꯗꯨꯒ ꯈꯔ ꯑꯃ ꯏꯁꯤꯡ ꯊꯨꯝꯕ ꯃꯐꯝꯈꯩꯗꯨꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯊꯨꯝꯃꯦ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥ ꯈꯣꯏꯗꯁꯨ ꯄꯥꯎ ꯂꯧꯅꯕ ꯀꯥꯟꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯀꯦ ꯇꯧꯕ ꯊꯧꯔꯥꯡ ꯈꯔ ꯄꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯛꯑꯕꯅꯤꯅ ꯅꯣꯡ ꯅꯤני ꯉꯥꯏꯔꯒ ꯁꯣꯝꯗ ꯁꯤꯟꯅꯔꯒ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯥꯎꯕꯔꯣꯝꯒꯤꯗꯨꯅ ꯇꯞꯅ ꯇꯧꯔꯒ ꯏꯁꯤꯡ ꯀꯪꯕꯁꯤꯡꯗꯨꯒ ꯑꯗꯣꯝꯗ ꯆꯠꯊꯕꯀꯣ
नंबोल इसिंग तुम में है नंबोल ngarang su la le nambol adwai do nambol yodri mapa do adwai do mate khara chaw bane adu su yam chaw bane te ai sida chat chan na uchara ke ai chali je ujik malom malom lanji lektor bani ko malom loire ma tung da adu uchara ke ising kai pa sa wi ai do ai de du udan da le ni ma pham mo ne uchara sanjina singada hai 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 sanjina sanjina le kai ne no मैम चाक सिंह चाना मनी आई चाक चाद्री मैम अयुक्त सूरज अखोई के चाथ अदुम थोले चाबन लुदे हैना नत्र सूरज थबकना लुई हैना नुसीबन इनाउसु थवाल थवोइना आई दमसर नॉन स्टॉप नि माना लेजे आई गाड़ी के थवोइ कैमते मथौ तादे दु सोमने कैमरा का नंबी नै नुसीबो इनाउस अदो मागी दमसर निंगोन हम पूरा चलदबने नति मैम एयरपोर्ट टिकट अहम का बने 이게 용관 봐야지 저는 시시가 봐지 안 파자 그냥 हैप्पी जर्नी हम चिटान तब थैंक यू सिरी जर्नी आया दे मणिपुर दी पीपी दे मैं स्वाई स्वाई सब बदल बियो बना ले मनिका सनास दा वांगू यो कोइद्रो यो कनी वांगू से परम जो लाइव लाइव तो रोके अदोइ दे कदा यो रे हम खंगने वीडियो थागल दी हम आइने सुप में आम की फोन नंबर मैं आम की कमाई ने कांटेक्ट करना नहीं को तो नंगम दे पुनः बदे मैं आम थाजा विरोध लोय ना उन्हें नहीं अदुना मीटअप हम सिलेक्ट करने मीटअप सिलेक्ट पजाई ना कमेटी पोस्ट करने वीडियो मते मत रोगा हाई रख के आइजा हैंग सी फंड को लाख करनी है ना को अदुगा अदुम फंड को लाख पकान दो मैं आम संग सिंग दो को अदुगा तुम उन्हें नहीं ठेंगना नहीं हाई बगी नहीं को मैं आम आइने याम ना मैं आम नहीं हाई दी केनो तो नहीं बनत तब हाई दी आइने याम ना सॉफ्ट तो को नत तब ओ सिलचर देगिरा अच्छा 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 थैंक यू सो मच सिलचर की चिरिना वाई की चिरिना लोई चिरिना वाता डॉन शर्मा हाय हाय अदुगा नामैना कोन रोबिन्सन याम्बा आओ इनाउ समोरसिना हाय उले हाय नामैना कोन रोबिन्सन याम्बा हाउ हाइवीरो रोबिन्सन आरजे तकेलम ब्रदर आइसु घड़ी एयरपोर्ट लंबी दे ने ब्रदर से काय वाइदा लेबिरि से चंगांगाई ने माने माने चंगांगाई की लायरा बय गेट लेबदो अखोई की कमेंट याउद्रिंगाइदा ओइदा हाइबदो अदाइदे चिंगलन सेनम अमुक्तंग दी थेंगनबा याबनी अदुबु लायरबो ओरुबना युम कैसु मथोंग चादबना पुनसिनबसु इकाइबगी थेंगनबा ngamtre युम फजरगा सेल तिनबा नुवाइत्रगा दे अदुदैदुगा लखा आइगोन ला थांगा पुगे जो चलोइबो को ब्रदर अदुगने अदुमाइना हाइबीगनु आई यम थिरे नुवाइते आई अदुगुम टाइप की मी नते आइदी पुक्चेल सेंगबदो ब्रदर ना हाइरैदो युम कई मफम चागरा चारोगरा आइदी अदुम ब्रदर मफम दुगुम फमगा को अदुम ब्रदर पुल्लगा चामिनानि कई एवरी आई वो सांग आइबो लेते ब्रदर नुसिना पिजनिंगबदो तुमगो चा कोइ चागाने अदुना तमा हाइबीगनु को ब्रदर याम नुसिना कोइ म्यामसे कुनो कुनो नुसि अदुना अदमाइ खनगनु आइगोंदा अदुगुम लेते सोमेंद्र सलाम ब्रो थवाल दा लाओइतो थवाल मीदे दुम फाउ लेरे मन एना खंगदबगिने अदु मथंगदगी लाइव तौरादि अदुम पाव फाउनरसे लाइव ममक्ता थादोरके खल्ले नोफदे मणिपुर बोय हनामदो लाक्सो ओ मादी कम कान फफलाव है कलाक पने ब्रदर मादी लाम किलो लादि पाव खंगमने इमाना बने होय नाइ मने कोन आई व्हाट्सएप त पाव न बदुने ओके 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 दागी नुपी मणिपुर लेब्रो आई नुपी थीद्री नुपी सु कोई दे आई इमा लेबा मयाम नुसिबगी लाकपने अवाबदा सरुक याबा बिनारानी देवी कई तब चलिनो दा बिशेमपुर चली चिरा नत्र मणिपुर लाकपसिरा आई खंगद्रे मणिपुर के मतंग दो ओइरगना रिलीफ कैम्प दा चटपा डिसेबल सिंग उनबा अदुगा आइगी प्लान म्याम लै ब्लॉक ता थेंगनरकनी आइना लाइबसे करी पर्पस की नाइदे तुम खंबिरकनी अदुगा बिशेमपुर चली चिदि आइगी मनी मता लै दादा कोइ ते मखोइना लाकपदे कि ना चाक चरा सामी नदे अदुगा नंग अतो अतो चट लेरे अखोइ दंगा सिदि सुंगनेंग नेंग न चट तब यारोय हाइबगी चटपने बबलू अबुजम ब्रो कई मथेल चारगे चाक चाद्री थाज खल नवायंगनी ने हा आइदि उत्तर से जारे सुनील छत्ती का माले आइगल गजे खोइरगा सांगमनी ने को वखल नुंगाइदबा लेबगी को आई जपेन में लेदबई समझे खाक ती मान गेरा थाइनगी अखोइगी संजय दत्त मान गेरा थाइनगी सलमान खान मान गेरा
थाने की स्टाइल अलाव खोंगलाव चने थाने की सम खोइब लुकम खापदो आई जो तंगी थौयेंगे खनबने अहोंग संगम तोंबा अहोंग संगम तोंबा कयाम कुइना लेदोना लेखिनी खरनी अदम लेखिनी आइना खल्लिबा लाक्लिबा पंथुंसे फंगथ्रि फाउदी चटखिरो हाइबा तारे सोमेंद्र सलाम ब्रोगिर पुंसीदा माइ पाकपदो ओयो अना यावदबो ओयो तौरुबा थबक ओइजगे अदुगा सोमेंद्र सलाम कोइबा ब्रदर गिसु पुंसीदा माइ पाकपो ओइबियो अना यावबिदबो ओयो को आई खता यादे नामैराकपंग रोबिन्सन ब्रो बीपीआर रोमदा कुकी यामना लेबनी को ब्रो फुबलादा अमुक्ता लाइफ कैम दा अमुक्ता संगबियो ओ लिलिप कैम दा होय चंगने ब्रो बीपीआर है कदम साइड बिशेमपुर दा आइने सत्तो जे असिदे जिगा निंगथौ खोंग बिशेमपुर असम मोरांग साइड ता कई प्रॉब्लम लैतिए ब्रदर आई लोइना मरी मता लै थोकना सब्सक्राइबर दे केदे लोइ लैए सोना कई प्रॉब्लम लैते हमारे को बिजाम न सप्पे अस नेटवर्क से इंटरनेट से अदम खरा नुंगाई बेगिरा खंगद्रे ब्रदर उपाय लेते सु आइदि जुमदना थारगना जुमदा लैबदा मनिदना वाईफाई तौर सिदना इसाई मोबाइल की नेटवर्क निना उपाय लेते ब्रदर कोनसम चिंगने नोंग मंगे नोंग ताब्रो ब्रो नोंगदी स्वाइदबुदी तादे हाइफेटनि मंगे बको अदुका मनिका समता से सही क्या सुरगे आई सही से यामेने आइना आंगांग दम पोंगलै रे आई सही से 34 सुरे चीना तो जम काय चलिनो इसन बिसेमपुर अदुगा लकोई पात दादा अमगा इना अमगा ngai ले नुसिद्रा मोजे नंबोलोम दगी ngasai naina अखोगी कनोदा फेसबुक ता पोस्ट तौबदगी यूट्यूब ता पोस्ट तौबदगी ngai दना लेने अदुना आइना ngai हंदम yang नुआइते सु अदो चल्ली हुजि गाड़ी अमु सिदे जिगा नंबोल मपादा लाइन लेप खरे मरमदी इसिंग स्वाइजे खरा इसिंग लंबी द थुम्मे है तार म्याम द उलक्केबा पुपला दगिने ब्रो ऐसे हुजिक न कैसाम पात लइए है बदुने ओके 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 आई जरा के ममाय उलग इसिंग जे मफम द चावइबको अदो लंबी द काय काय थुंगनी है जदि अखोइना दम पुरा चलकपनिना हाइबा ngam है तारे काय बाय द थुंगनी है Sige no, efek oh, masuk uli nih, masih kan? Si efek अच्छा yang melak teman nak hang, ye ngasih kau, oh sidi kan belum gitu ini, oh sidi disco pop kemana, iya lah bani saya, sidi kuat hari ni swing seti malam. सोनल अमजद खान मैम शोले फिल्म अमजद खान आई ना सुनील शेट्टी से मैम खरा बना सुनील शेट्टी अरे शक्ति सॉरी सलमान खान थाने की मैंने प्यार किया कि अखो अरे फरे थाने हीरो तो वो जे कोई अनगु मॉडर्न ला जे सिने को फरे कितन इफेक्ट साब तेंगी मन वाने को जा फजना चलो इसिंग हम चाव ने मन का सना होय चाव आई उदा के बैक कैमरा ऑन तो का यामना चापी जे नेटवर्क से कर स्लो हो मा इंगा दबा चापी जे नेटवर्क से हां नंग 5G फाबा नहीं दो 5G फाबे तो नेट चाले दारे 5G की के बदन ना मत पाए तका मा जी सा या नो ने थारो ना आई वाईफाई लोगे चापी है उजित खरा चप्पा फाबी ब्रेक हम याम इना हमारे वाईफाई लोग आई नेट से क्या मतलब गाड़ी से हम से लाइन ले पर नहीं चला कोई तो नहीं सीधा कोई लाइन ले पर नहीं बा मतलब दी इसिंग जे सावगा सोरोक से खरा तोमो में पारू का गाड़ी के तो चल दी फाइदा ना तरी इसिंग तो हम सावरे सोनो आई उच्चे रखे में हम इसिंग क्या सावरे आप बोते असेम बकिम असेम चप्पा फरे बा ओ याम नुंगारे फरे थैंक यू अद मैंने पाव हाई पिरो को रोबिन्सन ब्रो न चप्पा फरे है नौसा दा कई दौरगे नुंगाइबा नुंगाइरिये नंगी नुंगाइबो आई से बिसेमपुर चलिने अदुदा लकोई पात आइना ngasai सब्सक्राइबर अदुगा पेज की फॉलोअर्स फु बिसेमपुर अदवाई की ओइरगदि को
ꯁꯪꯉꯗꯤ ꯑꯩꯕꯨ ꯎꯅꯅꯤꯡꯉꯦꯅ ꯀꯣꯃꯦꯟꯗꯗꯤ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯑꯃ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯆꯠꯂꯒ ꯆꯪꯕꯗꯤ ꯉꯝꯗꯕꯅꯤꯅꯀꯣ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯥꯛꯄ ꯁꯪꯉꯀꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒꯗꯤ ꯑꯥꯗ ꯑꯩ ꯂꯥꯛꯑꯒ ꯊꯦꯡꯅꯖꯒꯦꯅ ꯂꯥꯏꯚ ꯊꯥꯗꯣꯔꯛꯄꯅꯤꯅ ꯔꯤꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦꯕ ꯕ꯭ꯔꯣ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯉꯣ ꯆꯥꯄꯣꯠꯇꯅꯤ ꯉꯁꯤꯗꯤ ꯕ꯭ꯔꯣꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯧꯗꯣꯔꯦ ꯑꯩꯁꯨ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯕꯅ ꯑꯣꯀꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯅꯝꯕꯣꯜ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯂꯩꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩ ꯍꯧꯔꯤ ꯐꯥꯕ ꯆꯪꯐꯝꯗꯣ ꯑꯗꯣꯝ ꯁꯥꯏꯠꯀꯤꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯇꯥꯏ ꯆꯠ ꯌꯥꯒꯗꯧ ꯃꯥꯟꯗꯦꯗ ꯁꯨꯔꯦ ꯋꯥ ꯉꯥꯡꯅꯔꯛꯀꯅꯤ ꯑꯗꯨꯝ ꯂꯩꯔꯁꯤ ꯋꯥꯊꯤ ꯉꯥꯡꯒꯅꯤ ꯃꯌꯥꯝ ꯁꯤꯅꯤꯁꯦ ꯂꯥꯏꯟꯁꯦ ꯂꯦꯞꯄꯤꯅꯦ ꯊꯑꯣꯏꯅ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯂꯧꯀꯣꯏ ꯄꯥꯠꯇ ꯉꯥꯏꯕꯤꯔꯤꯕ ꯕ꯭ꯔꯗꯔ ꯍꯦꯔꯣꯖꯤꯠꯀ ꯗꯗꯥꯒꯅꯀꯣ ꯑꯩꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯑꯗꯨ ꯂꯝꯕꯤꯗ ꯄꯜꯂꯤꯁꯦ ꯑꯗꯨꯝ ꯎꯕꯤꯌꯨꯕꯀꯣ ꯑꯩꯅ ꯍꯦꯟꯅ ꯊꯨꯅ ꯆꯠꯅꯤꯡꯉꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯇꯝ ꯍꯥꯏꯁꯦ ꯌꯥꯗꯗꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯎꯅꯅꯤꯡꯕꯗꯤ ꯂꯣꯏꯅꯃꯛꯅꯦ ꯑꯝꯇꯪꯗ ꯀꯅꯥꯝꯇ ꯎꯅꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯎꯅꯗꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯃꯦꯟꯗ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯁꯨ ꯑꯩꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯑꯩ ꯆꯠꯂꯒ ꯏꯃꯨꯡꯗꯨꯒ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅ ꯈꯟꯖꯔꯤꯅꯤꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯟ ꯊꯨꯡꯉꯝꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯧ ꯌꯥꯝ ꯆꯤꯜꯂꯦ ꯕ꯭ꯔꯣ ꯑꯁ ꯂꯦꯞꯄꯤ ꯁꯤ ꯃꯇꯦꯛꯁꯤꯒ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯝꯕꯣꯜ ꯁꯣꯝ ꯁꯥꯏꯗꯠꯇ ꯏꯁꯤꯡꯁꯦ ꯎꯕꯤꯔꯕ ꯃꯌꯥꯝꯁꯦ ꯁꯤ ꯎꯠꯆꯔꯒꯦ ꯉꯥ ꯀꯟꯅ ꯐꯥꯅꯔꯤ ꯏꯕꯦꯟꯗꯤ ꯚ꯭ꯌꯨꯕꯨꯗꯤ ꯐꯖꯔꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯨꯝꯃꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯈꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯕꯨ ꯅꯦꯆꯔꯅꯤꯅ ꯄ꯭ꯔꯀꯤꯇꯤꯅꯤꯅ ꯀꯔꯤꯗꯤ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯈꯨꯠꯇ ꯀꯔꯤꯝꯇ ꯂꯩꯇꯦ ꯕ꯭ꯔꯣ ꯑꯃꯨꯛꯇꯪꯗꯤ ꯄꯨꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯣꯃꯦꯟꯗ꯭ꯔ ꯁꯂꯥꯝꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯕ꯭ꯔꯣ ꯊꯦꯡꯅꯈꯤꯅꯤ ꯁꯣꯏꯗꯅ ꯑꯩ ꯕ꯭ꯔꯣꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯩꯗꯤ ꯕ꯭ꯔꯣꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯂꯣꯏꯅꯅꯤꯡꯉꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕꯩ ꯂꯣꯏꯅꯅꯤꯡꯉꯤꯅꯤ ꯑꯗꯨꯗꯩꯗꯨꯒ ꯅꯪꯒꯤ ꯁꯦꯟ ꯀꯌꯥꯝ ꯄꯥꯏꯗꯦ ꯖꯨꯝ ꯀꯌꯥꯝ ꯐꯖꯗꯦ ꯈꯪꯗꯦꯕ ꯑꯗꯨꯁꯤꯡꯗꯣ ꯈꯟꯕ꯭ꯔꯥ ꯈꯟꯗꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣ ꯅꯪꯁꯨ ꯑꯩꯁꯨ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ ꯂꯥꯏꯅꯦ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯪꯉ ꯂꯩꯅꯤꯡꯗꯕꯗꯣ ꯑꯗꯨꯗꯨꯅꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯑꯣꯏꯅ ꯊꯦꯡꯅꯕ ꯂꯥꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯀꯣ ꯅꯥꯎꯆꯥꯅ ꯂꯥꯏꯛꯀ ꯄꯤꯁꯤꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯣ ꯇꯨꯡꯒꯤ ꯈꯜꯂꯒ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯦ ꯅꯨꯄꯤꯁꯦ ꯐꯠꯂꯥꯎꯅ ꯑꯩ ꯈꯪꯗꯦ ꯀꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯇꯦꯅꯦ ꯑꯗꯣ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯂꯝꯕꯤꯗ ꯐꯪꯉ ꯐꯠ ꯂꯥꯎ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯏꯆꯟ ꯑꯗꯨꯅ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗꯤ ꯌꯥꯝ ꯏꯆꯟꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯐꯠ ꯂꯥꯎꯅ ꯀꯥꯏꯕ ꯀꯣꯏꯕ ꯌꯥꯗꯦ ꯁꯛ ꯃꯥꯏ ꯈꯪꯅꯔꯒ ꯃꯥꯏ ꯀꯃꯥꯏꯅ ꯅꯦꯆꯔꯅꯣ ꯍꯥꯏꯗ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯗꯤ ꯍꯣꯏ ꯂꯣꯏꯅꯃꯛ ꯄꯥꯔꯐꯦꯛ ꯅꯠꯇꯦ ꯑꯩꯁꯨ ꯄꯥꯔꯐꯦꯛ ꯑꯩꯗꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯈꯪꯗꯦꯗ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯦꯛꯇ ꯂꯥꯛꯄ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯁ ꯉꯥꯏꯅꯔꯦ ꯃꯌꯥꯝ ꯀꯨꯝꯊꯅꯈ꯭ꯔ ꯃꯥꯜꯂꯦ ꯁ꯭ꯀꯨꯇꯤꯗꯒ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯀꯤꯕ ꯃꯥꯜꯂꯦ ꯈꯔ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯦ ꯃꯅꯤꯄꯨꯔ ꯊꯧꯕꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯂꯤꯁꯇ ꯂꯩꯔꯕ ꯗ꯭ꯔꯥꯏꯚꯔꯅꯦꯀꯣ ꯃꯥꯅ ꯊꯧꯙꯕꯗ ꯏꯁꯤꯡꯒꯤ ꯂꯣꯏ ꯀꯛꯇꯦ ꯑꯩꯗꯤ ꯆꯣꯡꯊꯔꯁꯨ ꯈꯣꯡꯁꯤꯗꯤ ꯀꯅꯥꯝꯇ ꯑꯃꯕꯨꯗꯤ ꯄꯥꯏꯍꯜꯂꯝꯒꯅꯤ ꯑꯩ ꯈꯣꯡꯁꯤꯗꯪ ꯆꯣꯠꯄ ꯌꯥꯗꯦ ꯁꯤꯅꯤ ꯃꯌꯥꯝ ꯏꯁꯤꯡꯒꯤꯁꯦ ꯊꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯊꯥꯕ ꯍꯧꯁꯤꯜꯂꯦ ꯑꯁ ꯉꯥ ꯐꯥꯔ ꯌꯣꯟꯊꯠꯅꯅꯤꯡꯉꯦꯀꯣ ꯍꯥ ꯀꯩ ꯃꯔꯣꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ ꯀꯩꯅꯣ ꯃꯥꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯥ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯕꯥꯅꯟꯁꯦ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝ ꯂꯩꯕꯅꯦ ꯃꯥꯎꯁ ꯅꯝꯕꯤꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯂꯥꯛꯄꯁꯦ ꯑꯩꯒ ꯅꯨꯡꯉꯥꯏꯀꯣ ꯑꯇꯩ ꯏꯁꯤꯡ ꯆꯥꯎꯕꯁꯤꯅ ꯈꯤꯇꯪꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯍꯥꯟꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒ ꯑꯩꯒ ꯂꯥꯛꯄꯒ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯦꯀꯣ ꯐꯅ ꯏꯁꯤꯜꯂ ꯊꯨꯝꯗꯣꯔꯦꯅ ꯃꯅꯤꯄꯨꯔꯁꯦ ꯍꯩꯔꯣꯛꯇꯒꯤ ꯀꯛꯆꯤꯡꯗꯒꯤ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯑꯇꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯉꯔꯥꯡꯅ ꯅꯤꯡꯊꯦꯝꯄꯨꯔꯤ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯛꯀꯅꯤ ꯀꯀꯥ ꯀꯦ ꯋꯥꯡꯕꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯕ꯭ꯔꯗꯔ ꯑꯗꯨꯒ
ꯕ꯭ꯔꯗꯔ ꯑꯁꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯂꯤꯑꯣ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯀꯀꯥ ꯔꯥꯖꯦꯟꯗ꯭ꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯨꯏꯅ ꯒꯥꯔꯗ ꯑꯣꯏꯕꯤꯔꯝꯕꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕꯤꯔꯝꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯈ꯭ꯔꯤꯗ ꯉꯔꯥꯡ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯋꯦꯜꯀꯝ ꯇꯧꯔꯛꯄꯗꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯡꯅ ꯂꯥꯛꯄꯁꯤꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯅꯦꯆꯔꯅꯦ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯤ ꯑꯗꯨꯝ ꯇꯝꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤꯡ ꯑꯩꯅ ꯑꯃꯨꯛ ꯃꯃꯥꯡꯒꯤ 2022ꯗ ꯂꯥꯛꯄꯗꯁꯨ ꯂꯣꯏꯔꯝꯗꯥꯏꯗ ꯏꯁꯤꯡ ꯑꯗꯨم ꯈꯔ ꯊꯨꯝꯃꯤ ꯁꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯔ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯗꯤ ꯊꯨꯝꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯔꯛꯀꯅꯤꯗ ꯅꯨꯡꯁꯥ ꯁꯥꯔꯒ ꯅꯣꯡ ꯆꯨꯗꯕ ꯍꯧꯗ꯭ꯔꯗꯤꯀꯣ ꯁꯣꯃꯦꯟ ꯁꯂꯥꯝꯕ꯭ꯔꯣ ꯗꯦꯠ ꯀꯪꯂꯩꯄꯥꯛꯇ ꯗꯦꯠ ꯀꯌꯥ ꯐꯥꯎꯕ ꯂꯩꯗꯣꯏꯅꯣ ꯃꯔꯛ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯎ ꯍꯣꯏ ꯍꯣꯏ ꯀꯣꯏꯔꯛꯀꯅꯤ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝ ꯗꯥꯁꯦ ꯃꯅꯤꯄꯨꯔꯗ ꯄꯣꯛꯇꯦ ꯑꯁꯥꯝꯗꯩꯅꯦ ꯑꯁꯥꯝꯗ ꯄꯣꯛꯑ ꯆꯥꯎꯕꯅꯤ ꯑꯁꯥꯝꯁꯨ ꯀꯁꯥꯔ ꯁꯤꯜꯆꯔ ꯍꯣꯖꯥꯏꯔꯣꯝꯗ ꯅꯠꯇꯦ ꯑꯩꯁꯦ ꯁꯤꯕꯁꯥꯒꯔꯗꯒꯤꯅꯤ ꯑꯩꯈꯣꯏ ꯁꯤꯕꯁꯥꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯥꯝꯅ ꯄꯤꯛꯅ ꯔꯦꯌꯔ ꯑꯣꯏꯅ ꯇꯥꯔꯕ ꯈꯨꯟꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯀꯂꯥ ꯃꯅꯤꯄꯨꯔꯤ ꯀꯥꯡꯕꯨ ꯍꯥꯏꯁꯦꯀꯣ ꯁꯣꯅꯤꯌꯥ ꯁꯦꯇ꯭ꯔꯤ ꯂꯞꯁꯪꯉꯗ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯏꯆꯟ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯕ ꯍꯧꯔꯦ ꯏꯁꯤꯡꯁꯦ ꯀꯩꯅꯣ ꯉꯔꯥꯡꯗꯤ ꯈꯔ ꯆꯥꯎꯔꯖꯥꯠꯂꯣ ꯁꯣꯝꯗ ꯂꯧꯕꯨꯛꯁꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯂꯣꯛꯇꯥꯛ ꯑꯣꯟꯈ꯭ꯔ ꯃꯥꯜꯂꯦ ꯉꯥ ꯐꯥꯅꯔꯤꯗꯨ ꯏꯃꯥ ꯏꯕꯦꯟ ꯑꯃ ꯀꯟꯅ ꯆꯠꯂꯤ ꯁꯣꯝꯗ ꯁꯣꯝꯗꯗꯤ ꯌꯥꯝ ꯊꯨꯝꯗꯦ ꯅꯠꯇ꯭ꯔꯁꯤꯕ ꯑꯁꯣꯝ ꯁꯥꯏꯠꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇꯧꯅ ꯎꯠꯂꯤꯁꯦ ꯂꯥꯏꯟꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯗ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯆꯠꯄ꯭ꯔꯥ ꯈꯪꯗꯦ ꯇꯦꯂꯤ ꯕꯤꯠꯀ ꯌꯥꯎꯗꯦ ꯒꯥꯔꯤꯁꯦ ꯂꯥꯏꯟ ꯑꯃꯗ ꯐꯖꯅ ꯆꯠꯈꯤꯕ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯅꯥꯀꯟꯗꯩꯁꯨ ꯐꯠ ꯌꯧꯜꯂꯛꯄ ꯆꯤꯟꯕ ꯖꯒꯥꯗꯣ ꯐꯠ ꯆꯤꯟꯕ ꯍꯥꯏꯗꯤ ꯁꯣꯝꯗꯒꯤ ꯂꯥꯛꯄꯈꯩꯗꯨꯁꯨ ꯂꯥꯛꯄ ꯑꯣꯏꯗ꯭ꯔꯤꯕ ꯃꯣꯏ ꯊꯥꯗ꯭ꯔꯕꯅꯤꯅ ꯑꯅꯤꯔꯣꯝꯗꯩ ꯄꯜꯂꯦꯕ ꯄꯣꯠꯁꯦ ꯑꯁꯣꯝꯒꯤꯁꯦ ꯊꯧꯖꯤꯟꯅ ꯄꯟꯅꯕꯩꯅꯦꯕ ꯑꯅꯤꯃꯛ ꯄꯟꯅꯔꯦ ꯑꯗꯨ ꯁꯣꯏꯔꯦꯕ ꯄꯣꯠꯁꯦ ꯁꯥꯏꯠꯇ ꯖꯒꯥ ꯃꯌꯥꯝ ꯍꯥꯡꯉꯤꯕ ꯁꯤꯁꯦ ꯁꯦꯄꯔꯦꯠ ꯇꯧꯊꯣꯛꯍꯜꯂꯒ ꯃꯌꯥꯝ ꯁꯤ ꯍꯥꯡꯗ꯭ꯔꯥꯅꯦꯀꯣ ꯁꯤ ꯍꯥꯡꯉꯤꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯦꯄꯔꯦꯠ ꯇꯧꯔꯤ ꯁꯣꯟꯒꯤꯗ ꯆꯠꯆꯈꯔꯦ ꯑꯗꯨꯅ ꯄꯣꯠꯁꯦ ꯃꯌꯥꯏꯗ ꯂꯩꯕꯅ ꯑꯁꯣꯝꯗꯩ ꯂꯥꯛꯄꯁꯨ ꯏꯁꯤꯡ ꯁꯣꯟꯅ ꯆꯪꯒꯅꯤ ꯃꯇꯥꯏꯗ ꯄꯥꯈꯠꯂꯝꯃꯅꯤꯕ ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯑꯗꯨ ꯌꯥꯝ ꯑꯩꯅ ꯈꯪꯕ ꯈꯣꯠꯄ ꯍꯩꯕ ꯅꯠꯇꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯎꯕꯗꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯔꯤꯇꯥꯌꯔꯠꯅꯦ ꯑꯗꯨꯒ ꯁꯤꯅꯤꯌꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯁꯤꯗ ꯑꯗꯨꯒ ꯗꯗꯥ ꯖꯣꯕ ꯇꯧꯋꯦ ꯒꯨꯍꯥꯇꯤꯗ ꯂꯩ ꯏꯇꯩꯃꯁꯨ ꯑꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏ ꯆꯤꯆꯦꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯦ ꯅꯨꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯑꯃ ꯆꯤꯆꯦꯅ ꯒꯨꯍꯥꯇꯤꯗ ꯌꯨꯝ ꯄꯥꯜꯂꯒ ꯏꯕꯥꯏꯒ ꯂꯩꯕ ꯑꯉꯥꯡꯒ ꯀꯣ ꯂꯣꯏꯅ ꯒꯨꯍꯥꯇꯤꯗ ꯂꯩꯔꯦ ꯗꯗꯥ ꯏꯇꯩꯃꯁꯨ ꯑꯗꯨꯒ ꯏꯅꯥꯎꯅꯤꯄꯥꯅ ꯌꯨꯝꯗꯒꯤ ꯁꯨꯕ ꯆꯨꯝꯅꯕꯨꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯨꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯁꯤ ꯆꯪꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯆꯪꯈ꯭ꯔꯗꯤ ꯄꯟꯈ꯭ꯔꯅꯤꯕ ꯁꯣꯝꯗꯩ ꯂꯥꯛꯀꯗꯕꯗꯨꯁꯨ ꯄꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯡꯊꯔꯅꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥꯏꯟꯗ ꯂꯦꯞꯄꯦ ꯂꯥꯏꯟꯁꯦ ꯀꯥꯏꯕꯤꯗꯕ ꯃꯌꯥꯝ ꯒꯥꯔꯤ ꯆꯠꯂꯗꯤ ꯃꯔꯝꯗꯤ ꯂꯥꯏꯟ ꯃꯁꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯟꯁꯨ ꯑꯣꯏꯔꯦ ꯀꯌꯥꯝ ꯀꯔꯤ ꯍꯥꯏꯅꯧꯗꯣꯏꯅꯣ ꯚꯥꯞ ꯃꯦꯟ ꯇꯥꯗꯦ ꯁꯣꯝꯗꯩꯁꯨ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄꯪꯆꯪ ꯆꯪꯉꯗꯤ ꯂꯝꯕꯤ ꯀꯃꯥꯏꯅ ꯁꯥꯏꯠ ꯐꯪꯗꯣꯏꯅꯣ ꯑꯁꯤꯗ ꯊꯦꯡꯊꯔꯛꯏꯗꯅ ꯇꯧꯔꯤ ꯁꯥꯏ ꯑꯗꯨꯝ ꯂꯥꯏꯟ ꯑꯃꯗ ꯆꯠꯅꯕ ꯅꯠꯇꯦ ꯁꯤꯗ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯆꯪꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯁꯣꯟꯒꯤꯈꯩꯁꯦ ꯊꯥꯗꯣꯔꯛꯑꯗꯤ ꯌꯥꯒꯗꯕ ꯁꯣꯟꯒꯤꯈꯩ ꯊꯥꯗꯣꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯃꯥꯗꯣ ꯊꯕꯛꯇꯣ ꯃꯥꯒꯤ ꯍꯞꯇꯥꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯑꯣꯐ ꯂꯩꯕ ꯁꯨꯇꯤ ꯐꯪꯕꯀꯣ ꯏꯅꯥꯎꯅꯤꯄꯥꯁꯦ ꯕ꯭ꯔꯗꯔ ꯁꯣꯃꯦꯟꯗ꯭ꯔꯣꯗ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯄꯣꯔꯛꯄꯁꯦ ꯃꯥꯅꯁꯨ
ꯃꯥꯅ ꯌꯨꯝ ꯁꯪꯍꯧꯏꯅꯦ ꯕꯕꯥ ꯃꯃꯥꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯃꯛ ꯊꯥꯗꯣꯛꯂꯛꯑꯒꯗꯤ ꯌꯨꯝꯗ ꯐꯔꯛ ꯇꯥꯅꯤꯗꯣ ꯑꯗꯨꯅ ꯃꯥ ꯂꯩꯀꯥꯟꯗ ꯅꯪ ꯆꯠꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯃꯥꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯊꯧꯅꯥ ꯍꯥꯞꯄꯒ ꯑꯩ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥ ꯑꯃ ꯂꯩꯕꯒꯤ ꯄꯨꯛꯅꯤꯡ ꯂꯨꯝꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯝ ꯁꯣꯅꯤꯌꯥ ꯀꯦꯁꯦꯠꯁꯦ ꯃꯦꯝ ꯑꯃꯨꯛꯀ ꯂꯞ ꯁꯤꯒꯅꯦꯜ ꯊꯥꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯂꯞ ꯑꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯣꯅꯤꯀꯥ ꯁꯣꯅꯥꯁꯟ ꯑꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯍꯪꯕꯤꯒꯗꯕꯅꯤ ꯈꯪꯅꯤꯡꯕꯗꯨꯗꯤ ꯊꯛ ꯍꯪꯒꯗꯕꯅꯤ ꯀꯩꯅꯣ ꯊꯧꯁꯤ ꯄꯥꯡꯊꯧꯗ ꯊꯧꯁꯤꯜꯂꯤꯁꯤ ꯄꯪꯊꯧ ꯊꯧꯁꯤꯜꯂꯤ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯦꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯩ ꯈꯪꯅ ꯑꯃ ꯊꯧꯁꯤꯜꯂꯤ ꯁꯤꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯁꯣꯝꯗ ꯄꯪꯊꯧ ꯊꯧꯁꯤꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯃꯦꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅꯅꯣꯕ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯅꯗꯣꯏꯁꯦ ꯄꯪꯆꯪ ꯆꯪꯁꯤꯜꯂꯤ ꯄꯨꯝꯅꯃꯛꯇ ꯊꯨꯅ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯆꯠꯅꯤꯡꯉꯤꯅꯤ ꯂꯥꯏꯟꯗ ꯂꯦꯞꯅꯔꯗꯤ ꯐꯖꯅ ꯆꯠꯄꯁꯦ ꯉꯁꯥꯏꯅ ꯌꯧꯒꯗꯕꯅꯦ ꯃꯇꯝ ꯀꯌꯥꯝ ꯆꯠꯂꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯏꯐꯁꯤꯒ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯃꯦꯝ ꯑꯗꯨꯅ ꯃꯇꯥꯡ ꯃꯤꯅ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏ ꯃꯤ ꯈꯪꯅꯕ ꯑꯃ ꯊꯦꯡꯅꯕ ꯆꯠꯄ ꯀꯥꯟꯗ ꯊꯦꯡꯉꯗꯤ ꯑꯩꯅ ꯊꯦꯡꯍꯟꯕꯅꯤꯒ ꯈꯟꯗꯣꯏꯅꯤ ꯂꯥꯏꯐꯇꯗꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯦꯝ ꯅꯠꯇ꯭ꯔ ꯁꯤꯕ ꯀꯩꯗꯧꯔꯦ ꯇꯟꯨꯖꯥ ꯂꯥꯏꯁ꯭ꯔꯝ ꯂꯝꯕꯤꯁꯨ ꯌꯥꯝ ꯄꯤꯛꯄꯅꯦ ꯑꯗꯨꯋꯥꯏꯗ ꯑꯥꯎ ꯄꯤꯛꯑꯦ ꯄꯤꯛꯄꯩ ꯃꯊꯛꯇꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯤ ꯐꯕ ꯄꯪꯆꯪ ꯆꯪꯉꯤ ꯁꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯒ ꯑꯃ ꯄꯜꯂ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯃꯦꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯁꯤꯕꯥꯁꯦ ꯅꯪ ꯃꯅꯤꯡꯗꯩ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯒ ꯁꯨꯔꯦꯁꯀ ꯂꯩ ꯊꯣꯛꯄ ꯁꯤꯕ ꯀꯩ ꯍꯥꯏꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯨ ꯏꯕꯨꯡ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝ ꯑꯩꯁꯨ ꯏꯕꯨꯡ ꯑꯃ ꯂꯩ ꯗꯔꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏꯅꯣ ꯅꯕꯨꯡ ꯑꯃ ꯂꯩ ꯑꯃꯈꯛ ꯅꯕꯨꯡ ꯂꯩꯔꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯗꯤ ꯅꯠꯇ꯭ꯔꯥ ꯅꯕꯨꯡ ꯑꯅꯤ ꯂꯩꯔꯦ ꯁꯥꯏꯌꯦ ꯐꯖꯅ ꯁꯤꯁꯦ ꯁꯥꯕꯔꯅꯤ ꯏꯁꯤꯡ ꯃꯁꯤ ꯂꯥꯛꯏꯔ ꯕ꯭ꯔꯣꯅ ꯂꯩꯔꯤꯕ ꯕ꯭ꯔꯣꯅ ꯂꯩꯔꯤꯕ ꯔꯤꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯕ꯭ꯔꯣꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ 6 ꯀꯤꯂꯣꯃꯤꯇꯔ ꯆꯠꯂꯒ ꯉꯥꯏꯈꯣꯡ ꯈꯨꯅꯧ ꯀꯧꯕ ꯚꯤꯂꯦꯖ ꯑꯃ ꯈꯪꯉꯦ ꯑꯗꯨꯅꯤ ꯉꯥꯏꯈꯣꯡ ꯈꯨꯅꯧꯗꯤ ꯂꯩꯕꯅꯦ ꯑꯗꯨꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯔꯝꯂꯗꯤ ꯑꯣꯐꯤꯁꯀꯤꯗ ꯊꯛꯀꯦꯗ ꯌꯨꯝꯗ ꯂꯩꯔꯝꯂꯗꯤ ꯏꯌꯥꯝꯕꯒ ꯊꯦꯡꯅꯕ ꯌꯥꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯗꯦꯔꯒꯥꯎ 6 ꯀꯤꯂꯣꯃꯤꯇꯔ ꯁꯤꯕꯁꯥꯒꯔ ꯗꯦꯔꯒꯥꯎ 6 ꯀꯤꯂꯣꯃꯤꯇꯔ ꯄꯨꯡ 3ꯃꯨꯛꯇꯤ ꯆꯪꯒꯅꯤꯕꯣ ꯖꯣꯔꯍꯥꯠ ꯐꯥꯎꯗ 70 ꯂꯩꯕꯅꯦ ꯖꯣꯔꯍꯥꯠꯇꯒꯤ ꯑꯃꯨꯛ ꯀꯌꯥꯝ ꯂꯩ ꯈꯪꯗꯦꯅꯦ 100 ꯃꯊꯛꯇ ꯑꯣꯏꯅꯤ ꯈꯟꯕ ꯆꯥꯝꯃ ꯃꯊꯛ ꯑꯣꯏꯅꯤ ꯀꯤꯂꯣꯃꯤꯇꯔ 150 ꯑꯣꯏꯔꯝꯒꯅꯤ ꯕ꯭ꯔꯣ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯄꯁꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯐꯥꯎꯋꯦ ꯅꯨꯡꯁꯤꯕꯒꯤꯅꯦ ꯋꯥꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯄꯣꯠꯁꯦ ꯎꯞꯄꯒ ꯃꯌꯥꯝ ꯁꯤꯁꯦ ꯎꯞꯄꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯣꯡꯈꯛ ꯂꯩꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯎꯕꯗꯅꯦ ꯐꯖꯕ ꯈꯛꯇꯅꯤꯀꯣ ꯃꯦꯝ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯎꯞꯁꯤꯜꯂꯒꯅꯦ ꯒꯟꯒꯤ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯃꯅꯨꯡꯒꯤ ꯑꯣꯏꯕꯗ ꯀꯛꯈ꯭ꯔ ꯃꯇꯨꯡꯗ ꯂꯩꯍꯧ ꯃꯇꯨꯡꯗꯣ ꯑꯗꯨꯗꯩꯗꯨꯒ ꯑꯣꯝꯃꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤ ꯎꯞꯄꯛꯄꯗꯗꯤ ꯃꯦꯝ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦꯗ ꯑꯗꯨꯗꯨꯅꯅꯦ ꯁꯤ ꯊꯑꯣꯏꯅ ꯑꯩꯁꯨ ꯈꯪꯗꯦ ꯇꯧꯒꯦ ꯈꯜꯂꯗꯤ ꯑꯩꯗꯤ ꯗꯛꯇꯛꯅꯤ ꯃꯦꯝ ꯁꯤꯅ ꯅꯨꯡꯉꯥꯏ ꯏꯪꯉꯦ ꯏꯁꯤꯡꯁꯦ ꯈꯔ ꯁꯨꯔꯦꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯂꯦꯞꯂꯗꯤ ꯑꯍꯤꯡ ꯐꯥꯎ ꯂꯦꯞꯇꯣꯏꯔ ꯀꯩꯅꯣ ꯑꯁ ꯁꯤꯕ ꯅꯨꯡꯗꯥꯡ ꯐꯥꯎ ꯁꯨꯃꯥꯏꯅ ꯑꯣꯏ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯨꯝꯕꯅꯤꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯇꯨꯝꯃꯣ ꯇꯨꯝꯗꯣꯏꯕ ꯇꯨꯝꯕꯅꯤ ꯀꯩꯗꯧꯅꯤ ꯇꯧꯔꯗꯤ ꯀꯥꯏ ꯁꯤꯗ
시바는데 또 뭐네 쌈치에 끌래래 매매암 쌈치에 가 나이나 남기되나? 에이스 이거다가 나이네 이거 이거도 봐야겠네 파기다리면 삼재 파하면 삼재 대좀 부러서 래 시원한 게 폼내면 Somendra salam bro kanglei pa okay pa Monica salam konjen ama hongba dumaina tawida akoina taba message si loan koi bana mo ma tawi konjen ama hongba konjen hong right ja akoina taba message loan koi bana mo ma tawi loan di koi se ai gi haidoira sorry simanan akoy dada bo message tawre to akoy yam bane myam Avinash Singh hai kai de sali na siba ô mùng hay si ma dai siba khang de na si ma dai siba nang wi ha đâu ấy kiếm hai rồi đây ghi sen thằng đâu bé thằng đâu ghi paisa da bir wai si thằng này hay đâu kai ke na sa na khara tharo ayo thara kan han bra thằng này hay đâu nữa aru thằng thiên lưu đâu thằng này hay này o nang na tin bi ba salam bra đúng rồi acha aru ka pidre biết rồi nambol da udore sida bora sa na ba nambol ki bora ka sa ka thang na paisa tharo ayo mon áo GP tao đâu okay bro dia yo thara to tharo ke khang de ko siba media mamang de phaja re thằng này hút lại thằng này media mamang de phaja re da em hút lại thằng cái này bây giờ thằng tiền à sinni thiro nang manipur re la ko de masak phaja thoko do ande siba cái aseng mane dagi kon se sahi kya sura kai 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 kyam sura mu da male yang khai ni fu manga yang khai manga aduga 60 mana kari male da mai biram natra siba जब तुमने पचवा का रास्ता asonde amne siba part man si le ni Purona hero ki mele ta pak ta lakam ba do yam nungai yam nungai hero ta koi ki mai bel sing aduga hero ki ichin nau ichin sing do yam phai ayam ta wakhan nungai na bai koi ba ko pu da na aina dum wasila ba ne moina keno da pu ki ta ko ki khongjom da aina adudi warne na adi hairok ta nu chupale chak nung cha aduga myam na thengna re aduga mu mapan thoklaga malai tampak da satle ba ko malai tampak sat pa kan da adai di amu khomjom sa si har ko duga ni khomjom ni mamang la pa na chak thena amoy ni na ai ga punna ko jening ba duga ai u jening ba ko hening ba ko ado ai ni war ba ni ai halagi har ga mo su nuai da nim le ho yam nu si mo ne na ko hen na ma ga taw da hairoki mayam su yam nu si ba da kan de dai di chalu chalu ma kya hairok khang de kachin khang de ambition phang de na bol khang de phal manung khang de loi na mani pom ba mi ama oiraga isam chamaga puksel sengadi adu mipun kudimak nu si ba da sakadaba myam lai ta myam tam tamna dum amjaba blog hapakke aduga hana tawna comment do sasa hanba ngamdaba tudi myam na ubli sini cha da thakna ke chatli nungai jabani ani si pamjabani tawrini ko aduga jumda la ga na muka de yo nga hang khong khul la thop thaba aduga video na muko da amuk edit tawpa aduga no muka na mu hapak na mu hona ba yang wai na comment ga se reply taw ke taw kana ni internet kuma slow rek pa aduga warak pa tumsin gi ba no ala hugulang masidi hedu da satani na adumain taw ba gi se comment ga se reply khara han bangam da ba ni ko adai ga mi na myam as hujikti aduga da oira ma de pung khol adai khanbi ga no ko myam adu mangai myam aduga ai masi matik se as masi matik se lam ga phet ma tam jani myam ising chau hi maram oi ba ni ko siba next slow ro ga ha next slow ro ga ni siba ni oh chali chali
ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯂꯦꯡꯍꯠꯄꯗ ꯉꯥꯏꯔꯤꯁꯤꯅꯦ ꯂꯥꯟꯗꯤ ꯀꯥꯟꯅ ꯃꯣꯕꯥꯏꯜ ꯃꯩ ꯃꯨꯠꯄ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯒꯥꯔꯤꯁꯦ ꯆꯥꯔꯖꯔꯁꯨ ꯌꯥꯎꯗꯦꯅꯦ ꯃꯁꯤꯒꯤ ꯀꯤ ꯃꯦꯟꯅꯦꯅ ꯇꯧꯔꯤꯁꯦ ꯐꯥꯎꯕꯅꯦ ꯂꯀꯣꯏ ꯄꯥꯠꯇ ꯆꯪꯕ ꯗꯨꯀꯥꯟꯗꯨꯒ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏꯗꯀꯣ ꯄ꯭ꯂꯥꯛ ꯄꯣꯏꯟ ꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔ ꯂꯣꯏ ꯍꯣꯏ ꯃꯣꯅꯤꯀꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩ ꯅꯨꯄꯥ ꯂꯥꯟ ꯉꯥꯛꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯑꯣ ꯍꯣꯏ 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 ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯈꯔ ꯈꯔꯗꯤ ꯊꯥꯕ ꯍꯧꯔꯦ ꯁꯤ ꯅꯝꯕꯣꯜ ꯑꯣꯏꯜ ꯄꯥꯝꯗ ꯌꯧꯔꯦ ꯃꯌꯥꯝ ꯁꯤꯗꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯐꯨꯜ ꯇꯧꯁꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯀꯌꯥꯝ ꯑꯅꯤꯃꯨꯛꯇꯤ ꯋꯥꯊꯔꯛꯑꯦꯀꯣ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯋꯥꯊꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯕꯟ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯦꯕ ꯁꯣꯝꯗꯗꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝ ꯉꯥ ꯐꯥꯅꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤꯗꯤ ꯂꯣꯀꯦꯜ ꯐꯤꯁ ꯑꯣꯏꯗ꯭ꯔꯣꯅꯤ ꯃꯌꯥꯝ ꯑꯗꯨ ꯐꯥꯝꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯤ ꯈꯔ ꯆꯥꯎꯔꯒꯅꯦ ꯁꯤꯗꯁ ꯏꯁꯤꯡ ꯇꯧꯔ ꯄꯥꯊꯈꯤꯕꯁꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯇꯥꯔꯦꯀꯣ ꯃꯥꯡꯖꯕ ꯇꯥꯔꯦ ꯉꯥꯗꯣꯀꯣ ꯃꯥꯡꯖꯗ꯭ꯔꯗꯤ ꯍꯥ ꯎꯄꯥꯏ ꯃꯥꯡꯖ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯎꯄꯥꯏ ꯀꯩꯅꯣ ꯂꯧꯕꯨꯛꯇ ꯂꯩꯕ ꯃꯤ ꯑꯗꯨꯝ ꯐꯥꯈ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯕꯤꯅꯤ ꯑꯁ ꯄꯨꯔꯥ ꯂꯣꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯖꯨꯝ ꯀꯩꯇ ꯅꯠꯇꯅ ꯑꯇꯣꯞꯄꯁꯨ ꯂꯣꯁ ꯑꯣꯏꯔꯛꯇꯣꯏꯅꯤ ꯍꯣꯏ ꯂꯣꯁ ꯑꯣꯏꯕ ꯌꯥꯎꯔꯤ ꯃꯌꯥꯝ ꯕꯦꯇ꯭ꯔꯤꯁꯦ ꯂꯣꯏꯕ꯭ꯔꯥ ꯂꯣꯏꯗꯕ꯭ꯔꯥꯗꯤ ꯌꯦꯡꯒꯦ ꯏꯁꯤꯡ ꯆꯥꯎꯕ ꯎꯠꯂꯛꯀꯦꯁꯦ ꯑꯩꯈꯣꯏ ꯂꯥꯟꯗꯣꯏꯁꯦ ꯅꯍꯥꯟꯒꯤ ꯃꯇꯦꯛ ꯑꯃ ꯂꯥꯟꯕꯗꯨꯗꯤ ꯀꯤꯌꯦ ꯚꯦꯟ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯪꯈꯠꯂꯛꯄ ꯁ꯭ꯋꯥꯏ ꯃꯅꯨꯡꯗꯁꯦ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯆꯪꯈꯠꯂꯛꯄ ꯈꯣꯡ ꯑꯅꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯤꯅꯦ ꯁꯤ ꯃꯇꯦꯛꯁꯦ ꯃꯅꯤꯄꯨꯔ ꯌꯧꯔꯗꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯂꯤꯛꯂꯥꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯏꯁꯤꯡ ꯊꯛꯄꯁꯦ ꯅꯨꯡꯁꯤꯕꯅꯦ ꯁꯤꯗ ꯃꯌꯥꯝ ꯃꯖꯥꯒ ꯃꯅꯤꯄꯨꯔ ꯃꯦꯠ ꯃꯖꯥꯒ ꯐꯪꯉꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯩ ꯃꯍꯤꯈꯩꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯗ꯭ꯔꯤꯡꯁꯀꯤ ꯁꯦꯛꯁꯟꯗ ꯑꯣꯏꯒꯦꯔꯥ ꯍꯩ ꯃꯍꯤ ꯁꯦꯛꯁꯟꯗ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯖꯤꯟꯈ꯭ꯔꯦ ꯆꯪꯈ꯭ꯔꯅꯤ ꯁꯤꯁꯨꯀꯣ ꯐꯖꯩ ꯋꯥꯅꯤ ꯆꯤꯟꯅ ꯆꯤꯟꯅ ꯑꯁꯤ ꯊꯣꯡꯁꯤꯐꯥꯎ ꯌꯧꯔꯦ ꯊꯣꯡ ꯃꯆꯥꯁꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯑꯃꯅꯤ ꯁꯦꯔꯥꯟ ꯇꯧꯒꯠꯂꯛꯑꯒꯅꯤ ꯐꯔꯛ ꯇꯥꯔꯤꯁꯦ ꯑꯁꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯁꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯀꯥꯏꯗ ꯆꯪꯁꯤꯜꯂꯨꯔꯤꯅꯣ ꯑꯩꯈꯣꯏ ꯆꯪꯈꯤꯒꯦ ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯈꯤꯒꯦ ꯌꯥꯝ ꯐꯖꯅ ꯂꯥꯏꯟꯁꯦ ꯂꯦꯞꯄꯦ ꯍꯥꯏꯕ ꯇꯥꯔꯦ ꯖꯥꯝ ꯑꯣꯏꯃꯟꯗꯅ ꯑꯩ ꯆꯤꯟ ꯊꯣꯛꯇꯅ ꯍꯥꯏꯖꯔꯕꯅꯤ ꯃꯌꯥꯝ ꯑꯝꯇ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯑꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯦ ꯂꯝꯕꯤꯁꯦ ꯁꯤ ꯃꯌꯥꯝ ꯁꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ ꯑꯝꯇ ꯌꯦꯡꯉꯦ ꯃꯌꯥꯝꯁꯦ ꯆꯪꯉꯤꯁꯦ ꯃꯌꯥꯝꯁꯦ ꯁꯤ ꯆꯪꯈ꯭ꯔꯁꯦ ꯆꯪꯈ꯭ꯔꯁꯦ ꯁꯤ ꯂꯝꯕꯤꯁꯤꯅ ꯄꯤꯁꯤꯛ ꯄꯤ ꯁꯤꯗꯩꯁꯤꯒ ꯃꯌꯥꯝ ꯁꯣꯝꯗꯩ ꯉꯥꯛꯇ ꯂꯣꯏ ꯆꯠꯀꯦ ꯍꯥꯏꯗꯤ ꯑꯁ ꯈꯪꯗꯦꯗ ꯃꯣꯏ ꯆꯠꯆꯔꯁꯅꯨ ꯑꯩꯈꯣꯏ ꯊꯦꯡ ꯂꯩꯖꯔꯁꯤ ꯁꯤꯁꯦ ꯂꯣꯏ ꯄꯟꯈ꯭ꯔꯁꯦ ꯁꯤ ꯂꯝꯕꯤ ꯂꯣꯏꯔꯝꯗꯥꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯂꯝꯕꯤ ꯌꯦꯡꯉꯣꯁꯦ ꯄꯨꯟꯁꯤꯜꯂ ꯊꯝꯃꯦ ꯁꯤ ꯂꯝꯕꯤ ꯂꯣꯏꯔꯝꯗꯥꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯔꯤ ꯁꯤ ꯒꯥꯔꯤꯁꯦ ꯁꯤ ꯋꯥꯟ ꯋꯦꯒ ꯂꯝꯕꯤ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯋꯥꯟ ꯋꯦ ꯁꯦꯝꯗꯣꯛꯑꯕꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯅꯣꯡꯉꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯥ ꯌꯧꯕꯗ ꯄꯦꯜꯂꯦ ꯁꯩꯇ ꯂꯣꯏꯅꯃꯛ ꯊꯨꯅ ꯆꯠꯅꯤꯡꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯁꯥꯙꯨ ꯁꯥꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯅꯦꯜꯂ ꯆꯠꯈꯤꯒꯦ ꯇꯧꯋꯤ ꯑꯗꯨꯝ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯊꯝꯃꯣ ꯌꯥꯔ ꯆꯪꯈ꯭ꯔꯅꯤ ꯃꯥꯗꯤ ꯌꯥꯔ ꯃꯉꯣꯟꯗ ꯈꯤꯇꯣꯛꯄꯗꯤ ꯌꯥꯔ ꯑꯃꯒꯤꯗꯤ ꯆꯪꯉꯔꯣꯏ ꯍꯥꯏꯈ꯭ꯔꯣ ꯁꯤ ꯐꯨꯟꯖꯜꯂꯦ ꯃꯣꯏ ꯄꯕ ꯂꯥꯛꯑ ꯐꯨꯟꯖꯜꯂꯦ ꯁꯤ ꯑꯉꯥꯎ ꯑꯐꯩ ꯀꯥꯡꯕꯨ ꯉꯥꯛꯇꯣꯏꯅ ꯇꯧꯔ ꯑꯩꯅ ꯁꯣꯝꯒꯤ ꯇ꯭ꯔꯤꯛ ꯑꯃꯨꯛ ꯊꯥ ꯇꯥꯅꯤ ꯈꯔ ꯎꯅꯕ ꯌꯦꯡꯅꯤꯡꯉ
ꯃꯅꯦꯕꯨ ꯌꯥꯝꯅ ꯈꯛ ꯇꯥꯟꯅꯔꯗꯤ ꯐꯩ ꯉꯁꯥꯏꯅ ꯂꯥꯏꯟ ꯑꯃꯗ ꯂꯣꯏ ꯊꯨꯡꯅꯔꯗꯤ ꯉꯁꯥꯏ ꯑꯗꯨꯝ ꯊꯨꯔꯒ ꯆꯠꯂꯤ ꯌꯥꯕ ꯂꯝꯕꯤꯉꯩꯗ ꯂꯣꯏ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯕ ꯄꯨꯔꯥ ꯊꯥꯗꯤ ꯌꯥꯎꯗꯦꯀꯣ ꯇꯜꯂꯤꯁꯦ 공길러주세요 공길러 그럼 키우도 당하는 그럼 ngang masih ngang as medang mo lai to ngang masih ngang view ngang kara ngang yam na kan sa ning mai ngang view ngang kara 뭐 아무튼 야도 하고 peli sini wakal mana ada bahasa yang muai aja không thấy là cái mình thì khăn rồi mà phân dân là mà sao là sao cùng một cỡ đi sao năm thì mới được wakal mana ada bahasa iya teh julai as Asina mungkin hingga di nih masalah di antara as yang usah muai ni temlang mamang tak ada sih ni sound ni सोना ब्रदर मन कना सेनाबी पुलिस ट्रैफिक की मी खता नते को असमाय ना इसे नाव में हम नकनरगदि समाय थोपीरग सेनाबीरदि लाइन जे क्लियर होगनी नत्र सुरस असमाय ngसाय ना स्वाय दे यंगबिरमदि मी के थौजिलम पेन मजानी 어떤 생정 cái line này sai cái line cả 아 뭐가 사는 뭐 답이라디 진짜 마냥 사는 답이라디 아고가 사 꼼자르다 보니고 손 차이체 아고기 누 시러버 간 답이러버 이진이 나오면 뭐 아닌데 이마이 벤션 동비리 막고는 수양 건나 짜닝버기 로이노 분나 탱터레버고 마시금마세 하비디 꼭 야우도 봐 하이다래고 사우르 사우비래 말함디 손 라인에 잘리버 매암시디 아고디 건나 짜닝도 아주나 손 라인에 잘리버 매암 아시디 라이트 퍼슨 아두고 와칸 얌나 야우비버 매암 왔다네 아주나 아고이 마이테 요르게 때문에 아고이 마센데죠 꼭 얌 야우도 봐 그거 와칸 따다가 건나 짜닝거 얌 야우 야베다 시나 오이자 누시드랑 세면 뭐네가 서마이 세나비드는 또 있어 시니 좀 나한테 레카이 나한테 따라가디 지나 왔다니 안가먹어 마팅 좀 많이 떠나가 아주 부서나 패밀리 기타니 락네 이제 거 염염나 짠나비기가 데이터 가이드 마시 거의 통이 했다 Suras pulang tengah liba Echikitena to Ising yang wachat pa natin pa movie devi ay si kano daw ko na Bisempur da dada ko da kasi nung gang saksa nang korok pa ay may mood to rin daw sa battery niya siya daw no sinutahan ising jawa sa kara ulam kita ko na si hawitan niyo ang mood siya gana nam niya ai video live slow कर खंबी रहो तो मैं लोशिन कर ए सिंग चाबो की जाम नियो तू सिवा दाबो नहीं करे की जाम नम तंग खुमो Ơi, xin chào với Đà Bôi.
Sibaran Ising kumaksan. chào với đâu ơi. Pani, baroni pani. Anh em nè. Baroni? Ờ. Sing chao ba? Đâu với đuôi đâu. Đâu với đuôi đâu. Oh, fazana chalo ibong gari ta may chap. Gari ta may chap pa siya kayo. 자자 야비 가리 Si gari siya, ako iyamba gini ko. Yam na ano mo model gi gaya ni. May gasap ni nga kayo mlete si dahil ka lore tabo. Si may si ta ngari siya si siya ko ka nung nga siya. Na isay tabo ay kayo daw yan may gaya. Tinay sin minima. At nang pilot eh. Sing siya mati mo yung umirong yung siya hawat pa na ngayon eh. Ako yung BMW, Mercedes, Range Rover ko mani may gaya. Tinay mo na mamubi TV. Mani ka salam sam. Yang kuy na lay thokano moirang da arambay na ting bani. Tung taruk ta di ako di jairaw bagi kuy thok pa da arambay na tari. Oh, ay di sinaw arambay loy kang na mga tani na ay gitabak sina ay ngonda ating babiroy dahil na kale aduga ay moirang kom na chapan natin. Moirang kom na chakan ay sinaw may amle lipkim ke kasakan ay koy balak pa natin aduga koy basali natin aduna hena kambi gani na kale. Usik la koy patang ay jisu arambay tenggol yaw biba inaw ni aduna moy na nga side pung kya nga naman ni kang may pung ama mataktan ni nga pung ani buso naman ni aduga lambi de sipal di so itra ubi naman na kale. Aduna loy na makamata ni mo ju taw ido arambay tenggol taw ido abana na bahay na tenga di hanjin na bahay na irang kay